footpath Nilakuthi Imphal East ki Hengang Kendra ki manung chana laiba hariba footpath asigi manungda karamba ki makhal ki footpath laibagi habiti matangda ai manjana bagi damakta Mami TV ki maike dagi lakuna lejare hariba footpath asigi ki managers unajabagi kudong chaba nujaraga mayamda pawdam amukan tibira ngasi aina unajagadawriba asi Nilakuthi da laiba footpath की अखोई एस्टेट मैनेजर ओइन पुबिरिबा अखोई सर निंगोंबम रोशन गनी सर वो ममी टीवी की माइके दगी तराम नौचरी थैंक यू अखोई सर की मिंगदी मयाम थुदो हिंदुंगना दुम खंबिरबा ngakतनी अखोई मखा ताजिनिंगबदी मयामसु अखोई खरदा ओशु सर की मतंगदा खंजनबगी दमकता सर की लाइफम अमदी इमा बाबा दुगा अखोई की प्रोफेशन लाइन सी ngasi की स्टेट मैनेजर ओइना सिगी पुद्रिंगाई ममांगदा अतै तै प्रोफेशन करम करम ब लाइन दा अखोई चंजन बिरके हाइबदुगी मतंगदा हाइफतम मयामदा थंबिसे सर आई कनोनी निंगोंबम रोशन कुमार खुराइलम मजादगिनी आई बाबागी मिंगना निंगोंबम इबोल इमागी मिंगना निंगोंबम ओबी सरदा देवी आई हाना सी तौदिंगाइदा आई टेलीकॉम दा चही 10 मोयना कोगी मयामजु खमनी कोगी एयरसेल बिजनेस वायरलेस लिमिटेड टू दा एज सुपरवाइजर इन कुइनो पुरमे अदु मतुंगदा सिदा अमुक सही मरी मुसुजले 2019 दे सिदा जॉइन तोरपले द हारिबो फुटपाथ से कोई गवर्नमेंट सेक्टर ओइदोरा नत्रगा प्राइवेट सेक्टर ओइदोरा द सिम माजे कोऑपरेशन ने अदु ताजु कोई टीसीआई की टेक्सटाइल कमर्शियल इंडस्ट्री की मखादा डायरेक्टर की मखादा लेबने MFICL ना सागी टागेल द लेबिसे ओइदोरा टागेल द कोई हेड ऑफिस लेरे सिना मागी मखादा ने सिदा लेछि अदो मसीगी एस्टैब्लिशमेंट ईयर हाय तारे हौदोरपगी चही सिना करम कांदगी हौदोरपजे 2013 नगाइदगी होरे मोय इनोवेशन तोरपजे अदो कंस्ट्रक्शन कगे तौदे इन लाक्तिनाइगी को 2006 7 नगाइदी कंस्ट्रक्शन दिन होरबजाने अलॉटमेंट कगे थोपजिन अदो मनुंग सिदा कोई फुटपाथ की मनुंग सिदा कोई करम करम बा कोई फूड प्रोडक्शन अदुगा यूनिट हाय तारे सम समना करम करम बा यूनिट सिंग दि लेबीबगे हाबदो हाय पे तम थंबियो जे द फुटपाथ सिदा कनो तौदोइदी अनमना असागी फूड का रिलेटेड ओइबा प्रोडक्ट अंतो ओरनी सम समना कोई लागी इसिंग तौरिबा अदे ब्रेड बेकरी तौरिबा दे मयाम नो जुखाम कोई मचल ने कनो कनो तौबुदो कंग स्पाइसेस इंडस्ट्री की दे बलाजी न पुथोइबा कोई की बेसन अदगी सुजी मैम लेग्रे को नाइन तौदना अदो अटोप टोप अनमना बेकरी गुम्बा अदगी मसाइगी हई मही गुम्बा हाइतरे को सिदा फंगबा कनो जिंगना अदु माइना का तौबु ngakena mana ada hariba koigi production haise si puthoknaba honarpa matamda koigi karamba koigi level hai tare ko pesa nungsa bu or kasu financial kano se hana thada base karai boki kano da koina thada raga hogdoraki bano aduga masina koigi कोई प्रजा सोसाइटी है तारे को सोशल कनो सिदा कोई कदाई बोकी कनो पीबंगम बनो फाइनेंशियल की कनो लमदा है तारे सपोर्ट कया बुक पीबंगम बनो है दु की मतंग सो कोई स्वाइन तौदुनी कोई जिना साइ कोई सिदा लेरिजे कोई प्लॉट है तारे को दुगान प्लॉट की टैप तने अदो कोई प्लॉट अमना साउबजिना 600 स्क्वायर मीटर साउबा सीजे कोई एंटरप्रेन्योर मैम जिना मागी दरकार लेरो मागी प्रोडक्ट की दरकार लेबो की मतुंगिना प्लॉट से लेदुने अमा लेबो ओरो नता अनि लेबो लेरो ओम लेबो लेरो अदाइन तोरगा मोइना कंस्ट्रक्शन खंगे अमा खंगे मोइना लोइ तौजब ngaktani adu taज मोइ मिनिस्ट्री की थ्रू दगी करगरी सी फूड पार्क दगी तौब तारगदी मोइजु सब्सिडी के 30% 35% लाइना सब्सिडी के फंगबदी खर लेको adu anambanadi मोइना ngakta तौजब माते एंटरप्रेन्योर मैम जिन एंटरप्रेन्योर अममम की मागी प्लॉट अममम प्लॉट अममम लेबे यावी अनि लेबे यावी फॉर एग्जांपल लिकलागी हायजी थांगजम एग्रो हायजे मैम लिकला खंगना दिजे को adu मागी प्लॉट 10 मु ले सम सम नाय कांदा adu balaji du प्लॉट मंगा मु नते मंगा मु सुगरमने मंगा मु दाइन लेरमनी को स्वाइन स्वाइन तौदन अदवाइना ने प्लॉट अममम नमागी चा हादि चावगी पापगी चा हो साइगी दो प्लॉट अमजिना लोइ चप माना दुनी मसाइ 600 स्क्वायर मीटर हेदो अमना चंग सांगबा अमना चंग पाक पदवाइन तौरगा 600 स्क्वायर मीटर दि ओइदो टोटल एरिया दु मागी अदो अपन बुगी ओना कोई हाइतारे सिगी ऑब्जेक्टिव्स विजन मिशन अमदि लेरंग ड्राइन खाले अदो करी करी दि मसाइ विजन मिशन आइजे मसाइ मोइ एंटरप्रेन्योर मैम नि को मसाइ सिदा फूड कोई हाइतारे कोई मिपान तांगदबा हाइबदो चिजाक मिपान तांगदबगी मोंगम लाइने अदो प्लस मसाइ सिदा एंटरप्रेन्योर मैम लेनि सिदा जु जॉब याम ओरिएंटेड ओइबा कनो आक्तने जॉब सु मैम पीगो सिदा नियरली हुजिकती मैम जे कनो तोरग मोर देन 600 700 वर्कर्स मैम लेरमनी अदो कोइ स्टाफ मैम हाइ तादि मोइ मसा मसा मोइ प्राइवेट कनो मोइ प्राइवेट फार्म मैम दुनो लोइ पीदिन को पीबदे अदुने अदो मसा मसा की ओइन सेटअप तौजरगसु अपुनबगी ओइन ngasai gi sam haib staff nung gi haib si magi record hai tare ko adu punna adum kanu tawbra khoi gi government sida adum magi oina oina karum ado oina karum mogi staff se sam sam ga government karum ba gi directorate na hitare ko nogi
employee kaya lagi adu lagi hai ragadi ko num thagat pasu yawe ba ko moi dagi lawraga information mo report sing lawraga nai tong ngata ado hairiba akhoi production sidi akhoi mapani pusalakra natraga akhoi side adum fangba product mayam sina adum haide haira makta bu haira so haiku gumba kai gumba si mayam sina adum sufficient oibra haibdo sufficient ji su oibna di adu ta ki home bu di paza phangi ko khoi sida ko passion full phangi jini aduga masagi yam ta iba adi moida ta izdi anamana asom dagi ngakta pusalakpa ngaktani anamana jina adu sida phangba ngakta ju sum karang ba ju haira do mangai ne khoi sida di khatam ju wak idan ko phangba ko paja adu na ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯁꯜꯂꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯁꯤꯗꯩꯁꯤꯗ ꯌꯣꯜꯂ ꯃꯇꯨꯡꯗ ꯍꯥꯏꯇꯥꯔꯦ ꯐꯪꯉꯛꯄ ꯃꯥꯒꯤ ꯏꯟꯀꯝ ꯀꯩꯅꯣꯁꯦ ꯑꯗꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯐꯪꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯒꯤ ꯂꯧꯕ ꯍꯥꯏꯁꯦ ꯍꯣꯏ ꯈꯔꯕꯨꯗꯤ ꯀꯩꯅꯣꯕꯨꯗꯤ ꯔꯦꯚꯤꯅ꯭ꯌꯨꯕꯨꯗꯤ ꯈꯔ ꯖꯦꯅꯦꯔꯦꯠ ꯇꯧ ꯇꯥꯕꯅꯤꯀꯣ ꯃꯣꯏꯁꯨ ꯀꯣ ꯑꯗꯨ ꯁꯤꯗ ꯑꯣꯏꯅ ꯄꯨꯔꯥ ꯐꯪꯉꯒꯗꯤ ꯍꯦꯟꯅꯁꯨ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯈꯪꯖꯅꯤꯡꯕꯁꯦ ꯁꯔꯗꯒꯤ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯃꯌꯥꯝꯁꯤꯅ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯊꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯏꯀꯣꯅꯣꯃꯤꯛ ꯀꯩꯅꯣꯗ ꯁ꯭ꯇꯦꯕꯜ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯡꯖꯜꯂꯛꯄ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜꯁꯤꯗ ꯀꯗꯥꯏꯐꯥꯎꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗꯗꯤ ꯃꯁꯤ ꯅꯠꯇ꯭ꯔꯒ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯅꯤ ꯍꯥꯏꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯍꯣꯠꯅꯔꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯑꯗꯒꯤ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯁꯥꯎꯟ ꯑꯣꯏꯅ ꯂꯩꯕ ꯉꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯃ ꯎꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯅꯤ ꯍꯣꯠꯅꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯃꯊꯧ ꯇꯥꯔꯦꯀꯣ ꯁꯤꯝꯁꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯤꯛꯂꯥ ꯍꯥꯏꯔꯤꯕ ꯅꯠꯇꯦ ꯕꯂꯥꯖꯤ ꯍꯥꯏꯕꯁꯤ ꯃꯣꯏꯁꯨ ꯍꯥꯟꯅ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏꯁꯨ in a very small business ꯑꯣꯏꯅ ꯍꯧꯔꯛꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥ ꯈꯪꯗ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯅ ꯕꯂꯥꯖꯤ ꯈꯪꯗ ꯂꯩꯇ꯭ꯔꯦ ꯃꯆꯜ ꯈꯪꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯗꯕꯨ ꯁꯨꯝ ꯇꯧꯅꯤꯡꯕꯒꯤ ꯀꯩꯅꯣꯝ ꯍꯣꯠꯅꯅꯤꯡꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯒꯗꯤ ꯒꯃꯦꯟꯅꯁꯨ ꯌꯥꯝ ꯄꯤꯕꯅꯦ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤꯅꯕꯨ ꯑꯣꯏꯔꯣ ꯃꯣꯄꯤꯅꯕꯨ ꯑꯣꯏꯔꯣ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯩꯅꯣ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯏꯟꯗꯁꯇ꯭ꯔꯤꯅꯀꯣ ꯂꯣꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯩ ꯌꯥꯝ ꯄꯤꯕꯅꯤ ꯑꯗ ꯁ꯭ꯀꯤꯝꯒꯨꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯕ꯭ꯔꯥ ꯀꯔꯝ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯝꯒꯨꯝꯕꯗꯤ ꯒꯣꯔꯃꯦꯟꯅ ꯄꯤꯒꯦ ꯍꯥꯏꯕꯗꯨꯃ ꯍꯥꯏꯐꯦꯠꯇꯪ ꯍꯧꯖꯤꯛ ꯐꯨꯗꯀꯤꯗ ꯀꯟꯅ ꯇꯧꯔꯤꯁꯦꯀꯣ PMFME ꯑꯃ ꯂꯩꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯐꯣꯔꯃꯦꯂꯥꯏꯖꯦꯁꯟ ꯑꯣꯐ ꯃꯥꯏꯀ꯭ꯔꯣ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯅꯕꯗꯤ ꯇꯧꯔꯤꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯔꯕꯅꯦ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁ ꯃꯌꯥꯝꯗ ꯂꯣꯏ ꯄꯤꯗꯣꯏꯅꯦꯕ ꯂꯣꯟꯁꯦ ꯂꯥꯏꯛ 10 lakhs ꯗꯒꯤ ꯍꯧꯔꯒ ꯃꯌꯥꯝ ꯄꯤꯕ ꯃꯌꯥꯝ ꯂꯩꯕ ꯒ꯭ꯔꯨꯞ ꯇꯧꯔꯒ ꯄꯤꯕ ꯈꯣꯠꯄ ꯃꯌꯥꯝ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯔꯃꯔꯁꯤꯡꯗꯪ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯐꯥꯔꯃꯔꯁ ꯃꯣꯏꯒꯤ ꯑꯃꯔꯣꯝꯗꯗꯤ ꯃꯣꯏꯒꯤ ꯀꯩꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯀꯨꯝꯕ ꯂꯩꯗꯅ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯂꯥꯏꯛ 20ꯕꯨ ꯑꯣꯏꯔꯣ 30ꯕꯨ ꯑꯣꯏꯔꯣ ꯃꯣꯏꯒꯤ ꯀꯟꯚꯤꯅꯤꯌꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯒꯤꯁꯨ ꯂꯩꯕꯅꯦ ꯍꯟꯗꯛ ꯀꯨꯏꯗꯕꯤꯗꯅꯦ ꯑꯇꯩꯗ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯇꯧꯕꯅꯦ ꯍꯟꯗꯛ ꯏꯔꯥꯡ ꯀꯩꯀꯩ ꯈꯔ ꯂꯩꯕꯁꯤꯅ ꯇꯧꯕ ꯋꯥꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯁꯥꯏꯒꯤ ꯒ꯭ꯔꯣꯋꯔ ꯀꯥꯡꯕꯨ ꯐꯥꯔꯃꯔꯁ ꯀꯥꯡꯕꯨꯗꯪꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯀꯩꯅꯣꯝꯗꯤ ꯑꯣꯏꯗꯣꯏꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯃ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝꯁꯤꯃ ꯁꯛꯁꯦꯁꯐꯨꯜꯂꯤ ꯃꯥ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯀꯅꯥꯒꯨꯝꯕ ꯄꯔꯁꯟ ꯐꯥꯔꯃꯔ ꯑꯃꯅ ꯑꯗꯨꯗꯤ ꯃꯥꯁꯤ ꯀꯔꯝ ꯀꯔꯝꯕ ꯁ꯭ꯇꯦꯞꯇꯤ ꯑꯩꯈꯣꯏ ꯂꯧ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯝꯗꯤ ꯁꯥꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯁꯥꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯑꯗꯣ ꯑꯩꯅꯁꯨ ꯉꯁꯥꯏꯁꯦ ꯑꯩꯈꯣꯏ ꯍꯦꯠ ꯑꯣꯐꯤꯁꯀꯤ ꯀꯩꯅꯣꯗ ꯂꯩꯔꯦꯗꯅꯀꯣ ꯇꯥꯛꯌꯦꯜꯗ ꯂꯩꯔꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁ꯭ꯇꯥꯐ ꯂꯩꯕꯅꯦꯕ ꯑꯗꯨꯗꯁꯨꯀꯣ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏ ꯂꯩꯕꯅꯤ ꯍꯥꯏꯗꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯥꯕ ꯃꯇꯝꯗ ꯇꯥꯛꯌꯦꯜꯁꯤꯗ ꯇꯥꯛꯌꯦꯜꯁꯤꯗ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯄ꯭ꯔꯣꯖꯦꯛ ꯑꯦꯅꯥꯂꯤꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯑꯗꯨꯝ ꯇꯥꯟꯅꯔꯒꯅꯦ ꯑꯗꯨ ꯃꯣꯏꯅꯁꯨ ꯑꯦꯁꯤꯁ ꯇꯧꯕꯅꯦ ꯃꯌꯥꯝ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯑꯗꯨꯒ ꯇꯥꯟꯅꯔꯒ ꯀꯩ ꯀꯩ ꯇꯧꯕꯗꯣ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯅꯤ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯥꯔ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯝ ꯍꯧꯗꯣꯔꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯕꯦꯡꯛ ꯑꯃꯒ ꯔꯤꯂꯦꯇꯦꯗ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯁꯦ ꯕꯦꯡꯀ ꯔꯤꯂꯦꯇꯦꯗ ꯑꯣꯏꯗꯣꯏꯅꯤ ꯍꯟꯗꯛꯇꯁꯨ ꯊꯥꯃꯨꯛ ꯃꯃꯥꯡꯗ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏ ꯕꯦꯡꯀꯤ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯃꯣꯏꯅꯁꯨ ꯀꯩꯅꯣ ꯄꯤꯊꯗꯣꯏꯅꯤꯅ ꯊ꯭ꯔꯨ ꯕꯦꯡꯛꯇꯒꯤ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏ ꯂꯣꯟ ꯆꯠꯄ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒꯤꯗꯨ ꯁꯕꯁꯤꯗꯤꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯒꯗ꯭ꯔꯥ ꯁꯕꯁꯤꯗꯤꯁꯦ 30 to 35% ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯕꯁꯤꯗꯤꯁꯤꯅ ꯁꯤꯡꯉꯣꯏꯗꯕ ꯁꯤꯡꯉꯣꯏꯗꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯗꯤ ꯐꯥꯔꯃꯔꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯄꯤꯒꯗꯧꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯔ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯕꯦꯀꯔꯤꯒꯤ ꯁꯔꯨꯛ ꯑꯃꯁꯨ ꯁꯥꯔꯅ ꯍꯥꯏꯐꯦꯠ ꯄꯟꯕꯤꯒꯨꯝ ꯇꯧꯋꯦ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯗꯛꯁꯦ ꯄꯨꯊꯣꯛꯑꯒ ꯁꯄ꯭ꯂꯥꯏꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯝ ꯃꯥꯔꯀꯦꯠꯇꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅꯗꯤ ꯀꯩꯁꯨ ꯃꯥꯔꯀꯦꯇꯤꯡ ꯀꯩꯀꯩꯗꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯊ꯭ꯔꯨ ꯃꯣꯏꯒꯤ ꯌꯨꯅꯤꯠꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯍꯥꯏꯔꯁꯤꯅꯦ ꯉꯁꯥꯏ ꯄ꯭ꯔꯤꯇꯤ ꯕꯦꯛꯁ ꯂꯩꯔꯤꯀꯣ ꯑꯗꯩ ꯕꯦꯀꯔꯁ ꯕꯦꯀꯔꯤ ꯂꯩꯔꯤ ꯃꯣꯏꯅ ꯑꯗꯨꯝ ꯃꯥꯔꯀꯦꯇꯤꯡ ꯀꯩꯀꯩ ꯃꯣꯏꯅ ꯂꯣꯏ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯃꯁꯥꯅ ꯂꯣꯏ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯂꯧꯕ ꯈꯪꯗꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯈꯪꯗꯦ ꯃꯣꯏ ꯁꯕꯁꯨ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯑꯗꯩ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯇꯣꯔ ꯇꯧꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯦꯁ ꯐꯨꯗꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗꯗꯤ ꯃꯣꯏꯒꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖꯀꯨꯝꯕꯒꯤ ꯀꯩꯅꯣ ꯖꯒꯥꯁꯦ ꯑꯗꯨꯝ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯐꯦꯁꯤꯂꯤꯇꯤ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯣꯝꯗꯀꯣ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯍꯣꯔꯦꯟ ꯌꯦꯡꯉꯁꯨ ꯌꯦꯡꯁꯦꯕꯀꯣ ꯌꯦꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯝ ꯂꯧꯖꯒꯦ ꯌꯦꯡꯁꯦ ꯑꯗꯣ ꯃꯃꯥꯡꯗ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯈꯤꯇꯪ ꯌꯥꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯦꯆꯤꯟꯗꯣ ꯑꯁꯣꯝꯗꯒꯤ ꯆꯦꯟꯒꯗꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯐꯦꯁꯤꯂꯤꯇꯤ ꯁꯦꯟꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯦꯌꯔ ꯍꯥꯎꯁ ꯂꯩꯔꯤ
ꯑꯗꯒꯤ ꯁꯣꯂꯤꯗ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯒꯤ ꯀꯩꯅꯣ ꯂꯩꯔꯤ ETP ꯂꯩꯔꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯂꯩꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯄꯨꯊꯣꯔꯛꯄꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯔꯒꯁꯨ ꯉꯁꯥꯏꯒꯤ ꯐꯨꯗ ꯄꯣꯏꯖꯅꯤꯡ ꯇꯧꯕ ꯑꯗꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕꯒꯤ ꯑꯗꯒꯤ ꯅꯦꯝ ꯄ꯭ꯂꯦꯠ ꯊꯦꯠꯇꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯦꯖꯨꯀꯦꯇꯦꯗ ꯑꯣꯏꯕ ꯃꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯁꯤꯒꯤ ꯂꯩꯇꯅꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯇꯦꯁꯇꯤꯡꯒꯤ ꯂꯦꯕꯀꯨꯝꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯐꯨꯗ ꯇꯧꯋꯤ ꯇꯦꯁꯇꯤꯡꯒꯤ ꯂꯦꯕꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯃꯊꯛꯇꯗꯤ ꯁꯥꯕ ꯍꯧꯔꯦꯕꯀꯣ ꯑꯗꯩ ꯏꯀꯨꯏ ꯀꯨꯏꯗꯕꯗ ꯃꯥꯁꯨ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯂꯩꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯑꯅꯝꯕꯅ ꯐꯁꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯥꯜꯂꯦ ꯀꯝꯄ꯭ꯂꯦꯟꯒꯨꯝꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯁꯥꯔ ꯀꯝꯄ꯭ꯂꯦꯟꯒꯨꯝꯕꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗ ꯂꯤꯛꯂꯥꯒꯤ ꯃꯇꯥꯡꯁꯤꯗꯅ ꯀꯃꯥꯏꯅ ꯁꯤ ꯈꯤꯇꯪ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ ꯂꯤꯛꯂꯥꯒꯤ ꯏꯁꯤꯡꯁꯦ ꯃꯌꯥꯝꯅ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯂꯤꯛꯂꯥ ꯍꯥꯏꯅ ꯏꯁꯤꯡꯁꯤꯒꯤ ꯀꯩꯅꯣꯁꯦ ꯏꯗꯤꯟ ꯆꯥꯛꯀꯧꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯁꯤ ꯎꯁꯣꯞꯇꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅꯒꯤ ꯒ꯭ꯂꯥꯁꯇ ꯍꯩꯔꯝꯕꯗꯣ ꯍꯧꯖꯤꯛ ꯍꯩꯗ꯭ꯔꯦꯀꯣ ꯏꯁꯤꯡ ꯕꯣꯇꯜꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯀꯝꯄꯦꯅꯤ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯑꯃ ꯇꯧꯔꯦ ꯃꯁꯤꯁꯦ ꯀꯗꯥꯏꯐꯥꯎꯇꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯠꯅꯕ ꯌꯥꯕ ꯑꯗꯨꯒ ꯏꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯊꯛꯄꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗꯕ ꯁꯤꯒꯤ ꯀꯗꯥꯏꯐꯥꯎ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯁꯥꯔ ꯂꯤꯛꯂꯥꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯥꯏꯗꯤ ꯍꯥꯟꯅ ꯃꯥꯒꯤ ꯕ꯭ꯔꯥꯟ ꯏꯃꯦꯖ ꯑꯃ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯀꯣ ꯃꯉꯣꯟꯗꯗꯤ ꯒꯨꯗ ꯋꯤꯜ ꯑꯃ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯉꯣꯟꯗ ꯑꯗꯣ ꯃꯥꯒꯤ ꯄꯣꯠ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯊꯥꯖꯕ ꯑꯃ ꯃꯉꯣꯟꯗ ꯄꯨꯔꯥ ꯍꯥꯟꯅ ꯑꯗꯒꯤ ꯑꯗꯨꯝ ꯆꯍꯤ 10 ꯑꯃ 20 ꯑꯃ ꯑꯗꯨꯝ ꯁꯥꯒꯠꯂ ꯂꯥꯛꯄꯅꯤꯅ ꯑꯗꯩ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯈꯪꯅꯔꯦꯗꯅ ꯑꯗꯨꯝ ꯂꯤꯛꯂꯥꯁꯤ ꯄꯣꯄꯨꯂꯔ ꯕ꯭ꯔꯥꯟ ꯑꯣꯏꯔꯦ ꯄ꯭ꯂꯁ ꯑꯗꯩ ꯃꯣꯏꯁꯨ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝ ꯐꯖꯅ ꯃꯦꯅꯦꯖ ꯇꯧꯔꯒꯀꯣ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯕꯦꯀꯔꯤ ꯈꯪꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯐ꯭ꯔꯨꯠꯀꯤ ꯍꯧꯖꯤꯛ ꯄꯦꯁꯟ ꯐ꯭ꯔꯨꯠꯀꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕ ꯀꯩꯅꯣꯗꯣ ꯄꯥꯏꯅꯦꯄꯜꯒꯤ ꯀꯩꯀꯩꯁꯨ ꯁꯣꯝꯗ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯟꯗꯛꯇ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ ꯆꯍꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯉꯨꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯤꯛꯂꯥꯒꯤꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯦꯀꯔꯤꯒꯨꯝꯕ ꯌꯥꯝ ꯍꯥꯡꯕ ꯊꯦꯡꯅꯔꯦ ꯕꯦꯀꯔꯤ ꯁꯤꯗꯁꯨ ꯂꯩꯌꯦ ꯁꯤꯗꯒꯤ ꯉꯥꯛꯇ ꯀꯩꯅꯣ ꯇꯧꯔꯤ ꯉꯥꯛꯇꯅꯤ ꯄ꯭ꯔꯗꯛꯁꯟꯗꯤ ꯁꯤꯗ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯃꯣꯏꯒꯤ ꯑꯥꯎꯠꯂꯦꯠꯇꯨꯅ ꯑꯥꯗ ꯃꯐꯝ ꯍꯥꯡꯖꯕ ꯋꯥꯅꯤ ꯂꯤꯡꯀꯞꯇꯤ ꯁꯤꯒ ꯑꯗꯨꯝ ꯂꯩꯅꯕ ꯁꯤꯒꯤ ꯂꯤꯡꯀꯞ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯣꯏꯅ ꯂꯣꯏ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯗ ꯑꯣꯟꯂꯤ ꯊꯤꯡꯏꯁ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯣꯠ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯃꯣꯏꯅ ꯂꯧꯔꯅꯤ ꯊꯥꯒꯤ ꯚꯔꯥ ꯊꯤꯐꯝ ꯊꯣꯛꯄ ꯊꯤꯔꯅꯤ ꯍꯥꯏꯕꯗꯤ ꯆꯍꯤꯅ ꯍꯥꯏꯇꯥꯔꯦꯀꯣ 49,500 ꯊꯤꯌꯦꯕ ꯄ꯭ꯂꯣꯠ ꯑꯃꯃꯝꯒꯤ 49,500 ꯑꯗꯨꯒ ꯃꯣꯏꯒꯤ ꯋꯥꯟ ꯇꯥꯏꯝ ꯗꯦꯕꯂꯞꯃꯦꯟ ꯐꯤꯅ 10 lakhs ꯑꯃ ꯂꯧꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃꯅ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯄ꯭ꯂꯣꯠ ꯑꯃ ꯂꯧꯒꯦꯅ ꯍꯥꯏ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯃꯥꯎꯟꯗꯨꯗꯪ ꯅꯠꯇꯕꯗ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯥꯒꯤ ꯁꯤꯒꯨꯝꯕꯒꯤ ꯁꯔꯇꯤꯐꯥꯏഡ് ꯑꯣꯏꯒꯗꯕꯅꯤ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯕ꯭ꯔꯥ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯑꯣꯏꯔꯒ ꯍꯣꯏ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯩꯀꯩꯗꯤ ꯈꯔꯕꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯃꯥ ꯁꯤꯗ ꯄ꯭ꯂꯣꯠ ꯑꯃ ꯂꯧꯔꯅꯤ ꯄ꯭ꯂꯣꯠꯇꯨ ꯃꯥꯅ ꯇꯧꯅꯤꯡꯉꯤꯕ ꯄ꯭ꯔꯣꯖꯦꯛꯇꯣ ꯀꯩꯅꯣ ꯍꯥꯏꯔ ꯃꯥꯅ ꯉꯁꯥꯏꯒꯤ ꯊꯤꯐꯝ ꯊꯣꯛꯄ ꯗꯦꯕꯂꯞꯃꯦꯟ ꯐꯤ ꯊꯤꯔꯅꯤ ꯃꯥ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯅꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯥꯟꯅꯒꯤ ꯆꯥꯡꯗꯒꯤꯗꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯊꯣꯛꯂꯛꯄꯒꯤ ꯆꯥꯡꯁꯦ ꯍꯦꯜꯂꯝꯒꯅꯤꯅ ꯌꯥꯝ ꯊꯤ ꯊꯥꯖꯩ ꯍꯦꯜꯂꯦ ꯆꯍꯤ ꯀꯩꯅꯣꯃꯨꯛꯁꯤꯗꯅꯦ ꯑꯩꯅ ꯁꯤ ꯂꯥꯛꯏꯁꯦ ꯆꯍꯤ 4 ꯉꯥꯏꯔꯤꯕꯀꯣ ꯆꯍꯤ 4-5ꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯀꯩꯅꯣꯁꯦ ꯁꯤꯃꯗꯤ ꯄꯨꯔꯥ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯀꯗꯥꯏꯐꯥꯎꯇꯤ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯁꯥꯔꯒꯤ ꯃꯣꯠ ꯑꯣꯏꯅ ꯑꯝꯇ ꯊꯝꯕꯤꯌꯨ ꯁꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯌꯥꯝ ꯐꯖꯅ ꯀꯥꯟꯅꯕ ꯄꯤꯕ ꯌꯥꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯈꯔ ꯈꯤꯇꯪ ꯍꯟꯗꯛ ꯏꯔꯥꯡꯁꯦ ꯌꯧꯅꯦ ꯀꯣꯚꯤꯗꯇꯒꯤ ꯂꯩꯈꯤꯕꯗꯨꯅ ꯆꯍꯤ 2-3ꯁꯤ ꯐꯖꯅ ꯂꯩꯈꯠꯂꯛꯑꯦꯗꯅꯀꯣ ꯑꯗꯨ ꯈꯤꯇꯪꯕꯨꯗꯤ ꯃꯌꯥꯝꯗ ꯈꯔ ꯈꯤꯇꯪꯗꯤ ꯏꯟꯀꯟꯚꯤꯅꯦꯟꯁ ꯈꯔꯗꯤ ꯑꯗꯨꯝ ꯐꯥꯎꯔꯝꯒꯅꯤꯀꯣ ꯃꯥꯒꯤ ꯃꯥꯔꯀꯦꯇꯤꯡꯗꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜ ꯑꯥꯗꯩ ꯄꯨꯁꯤꯜꯂꯛꯄꯗꯨꯕꯨ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯐꯖꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕꯗ ꯁ꯭ꯇ꯭ꯔꯒꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯥꯅꯦ ꯂꯩꯕꯤꯔꯕꯅꯤꯅ ꯃꯣꯏꯗ ꯀꯔꯝꯕ ꯁ꯭ꯇ꯭ꯔꯒꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯥꯐꯀꯤ ꯃꯥꯏꯀꯩꯗꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯗꯛꯁꯟ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯒꯤ ꯃꯥꯏꯀꯩꯗꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯃꯇꯦꯡꯕꯨꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯁꯥꯔꯅ ꯑꯗꯣ ꯍꯦꯟꯅ ꯀꯔꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯎꯒꯦ ꯑꯗꯣ ꯑꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯉꯁꯥꯏ ꯀꯩꯅꯣꯗꯨꯗꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯂꯝꯕꯤ ꯊꯣꯡꯒꯤ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯑꯗꯒꯤ ꯕꯟ ꯇꯧꯕ ꯈꯣꯠꯄꯁꯤꯅ ꯁꯣꯝꯗꯤ ꯃꯣꯏꯁꯨ ꯅꯣꯡꯃꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯥꯛꯇꯅꯤꯅꯀꯣ ꯃꯣꯏ ꯋꯥꯀꯔꯁ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯅ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯝꯗꯤ ꯑꯣꯏꯕ ꯍꯧꯖꯤꯛꯁꯨ ꯍꯦꯟꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯨ ꯍꯦꯟꯅ ꯑꯣꯏꯔꯤꯅꯦ ꯍꯟꯗꯛꯇꯤ ꯈꯔꯕꯨ ꯀꯩꯅꯣ ꯇꯧꯗꯦ ꯃꯣꯏꯒꯤꯁꯨ ꯔꯦꯚꯦꯅ꯭ꯌꯨ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗꯅꯦ ꯃꯣꯏꯁꯨ ꯌꯥꯝ ꯊꯤꯅ ꯋꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯁ꯭ꯇꯥꯐꯁꯤꯡꯗꯁꯨ ꯍꯦꯟꯅ ꯋꯥꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯩꯗꯧꯋꯦꯕ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯂꯩꯕꯒꯤ ꯃꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯑꯩꯈꯣꯏꯗꯤ ꯁꯤꯗꯤ ꯐꯨꯗ ꯄꯥꯔꯛꯀ ꯔꯤꯂꯦꯇꯦꯗ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯆꯧꯀꯤꯗꯥꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯗꯣ ꯃꯣꯏ ꯃꯤ ꯑꯃꯅꯤ ꯂꯩꯕꯒꯤ ꯀꯩꯅꯣꯗꯤ ꯄꯤ ꯑꯗꯨꯒ ꯍꯦꯛꯇ ꯁ꯭ꯇꯥꯐ ꯀꯩꯀꯩ ꯍꯦꯛꯇ ꯁꯤꯗ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯤ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯍꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯝꯈꯠꯂꯛꯑꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯕꯒꯤ ꯁꯥꯔꯅꯁꯨ ꯊꯝꯕꯤꯔꯤꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯗꯥꯎꯟꯐꯣꯜ ꯂꯥꯛꯀꯗꯣꯔꯤꯁꯦ ꯍꯧꯖꯤꯛ ꯏꯔꯥꯡꯒꯤ ꯀꯩꯅꯣ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤ나 ꯗꯥꯎꯟꯐꯣꯜ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯁꯥꯔ ꯍꯣꯏꯅ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒꯗꯤ ꯀꯣꯞ ꯑꯞ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗꯤ ꯃꯥꯏꯗꯤ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯕ ꯑꯗꯣ ꯑꯗꯨꯒꯤ ꯍꯥꯏꯐꯦꯠꯇꯪ ꯀꯥꯜꯀꯨꯂꯦꯁꯟ ꯑꯣꯏꯅ ꯇꯧꯕ ꯌꯥꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯁꯖꯦꯁꯟ ꯑꯣꯏꯅ ꯁꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯣ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯩ ꯍꯥꯏꯗꯣꯏꯗꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯅ ꯑꯩꯈꯣꯏ ꯁꯤꯗ ꯐꯖꯅ ꯐꯪꯕ ꯉꯝꯃꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯕ꯭ꯂꯣꯀꯦꯠ ꯀꯩꯀꯩ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯊꯣꯛꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯊꯣꯛꯏꯁꯦ ꯁꯤ ꯑꯦꯛꯗꯝ ꯈꯔ ꯄꯤꯁ ꯑꯣꯏꯅ ꯂꯥꯛꯑꯒꯗꯤ ꯄ꯭ꯔꯗꯛꯁꯟꯗ ꯈꯪꯗꯦ ꯊꯕꯛ ꯇꯧꯅꯤꯡꯕꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯁꯤꯗꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤꯗ ꯑꯗꯨ ꯅꯠꯇꯕ ꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯦꯒꯥ ꯐꯨꯗ ꯄꯥꯔꯛ ꯑꯃꯁꯨ ꯂꯥꯛꯇꯣꯔꯤ
ꯑꯁꯣꯝꯗ ꯊꯧꯕꯥꯜꯂꯣꯝꯗꯅꯦ ꯑꯗꯨꯒꯤꯗꯤ ꯀꯌꯥꯗꯤ ꯑꯩꯗꯤ ꯑꯥꯏꯗꯤꯌꯥꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯃ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯅꯤ ꯃꯦꯒꯥ ꯐꯨꯗ ꯄꯥꯔꯛ ꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕ ꯃꯦꯒꯥ ꯐꯨꯗ ꯄꯥꯔꯛ ꯑꯃ ꯑꯩꯈꯣꯏ ꯌꯥꯏ ꯁꯣꯝꯗ ꯈꯔ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡ ꯀꯩꯀꯩ ꯇꯧꯔꯒ ꯀꯩꯅꯣꯗꯤ ꯍꯧꯗꯤ ꯍꯧꯔꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯒꯣꯔꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯈꯥ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯤ NFICLꯒꯤ ꯃꯈꯥ ꯑꯣꯏꯗꯣꯏꯅꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯨ ꯐꯟꯗꯤꯡ ꯌꯥꯝ ꯌꯥꯎꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯣ ꯐꯟꯗꯤꯡꯁꯤ ꯆꯍꯤ ꯑꯃꯗ ꯑꯗꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯥꯔ ꯃꯣꯏ ꯁꯨꯝꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯨꯗꯤ ꯑꯗꯨ ꯌꯧꯅꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯃꯣꯏꯒꯤ ꯐꯖꯅ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯑꯃꯗꯤ ꯃꯈꯥꯗꯤ ꯂꯥꯛꯄꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯄ꯭ꯔꯗꯛꯁꯤꯁꯨ ꯃꯄꯥꯟꯗ ꯊꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯗꯤ ꯑꯗꯨꯝ ꯂꯧꯕ꯭ꯔꯥ ꯃꯣꯏ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗ ꯂꯣꯏꯁꯤꯟꯕ ꯅꯠꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯄꯥꯟ ꯊꯥꯕ ꯍꯥꯏꯕꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯃꯥꯒꯤꯅ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏ ꯀꯤꯍꯣꯝ ꯀꯩꯀꯩꯁꯤꯗ ꯀꯣꯜ ꯁ꯭ꯇꯣꯔꯦꯖꯇ ꯊꯝꯃꯝꯃꯦ ꯑꯗꯨ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯨꯝ ꯇꯧꯈꯤꯕꯅꯦ ꯁꯤꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯤꯍꯣꯝꯁꯤ ꯑꯣꯏꯅ ꯀꯤꯍꯣꯝꯁꯤ ꯑꯣꯏꯅ ꯊꯥꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯈꯤꯕꯅꯦ ꯃꯣꯃꯥꯒꯤ ꯀꯤꯍꯣꯝꯅ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯋꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯕ ꯑꯗꯨꯃꯗꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯣ ꯂꯤꯛꯂꯥꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯣꯏꯒꯤ ꯐ꯭ꯔꯨꯏꯠꯀꯤ ꯀꯩꯅꯣꯁꯦ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁꯦꯛꯁꯟꯁꯤꯃ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯃꯣꯏꯁꯨ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯂꯣꯏ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯁꯥꯔ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯄꯥꯔꯛꯁꯤꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯂꯝꯁꯤꯗ ꯍꯦꯟꯅꯁꯨ ꯆꯥꯎꯈꯠꯂꯛꯏ ꯍꯥꯏꯕꯗꯨ ꯁꯥꯔꯅꯁꯨ ꯇꯥꯛꯄꯤꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯌꯦꯡꯉꯀꯥꯟꯗ ꯀꯗꯥꯏꯐꯥꯎꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯍꯥꯏꯇꯥꯔꯦ ꯇꯥꯔꯒꯦꯠꯁꯤ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯁꯥꯔꯅ ꯑꯝꯇꯪ ꯐꯣꯡꯗꯣꯛꯄꯤꯌꯨ ꯄ꯭ꯂꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯑꯣꯟꯇ꯭ꯔꯣꯄ꯭ꯔꯅꯔ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯕꯨ ꯑꯣꯏꯔో ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯟ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯕꯨ ꯑꯣꯏꯔꯣ ꯃꯣꯏꯗ ꯁꯕꯁꯤꯗꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯃꯩꯒꯤ ꯁꯕꯁꯤꯗꯤ ꯈꯪꯗꯦ ꯏꯁꯤꯡꯒꯤ ꯈꯪꯗꯦ ꯑꯃꯒꯤ ꯈꯪꯗꯦ ꯈꯤꯇꯪ ꯃꯣꯏꯗ ꯍꯦꯜꯞ ꯇꯧꯔꯒꯗꯤ ꯍꯦꯟꯅꯁꯨ ꯃꯣꯏꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯒꯤ ꯍꯦꯟꯅꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯁꯤꯗ ꯑꯣꯟꯇ꯭ꯔꯣꯄ꯭ꯔꯅꯔ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯅꯍꯥ ꯃꯌꯥꯝ ꯊꯕꯛ ꯐꯪꯉꯦ ꯑꯩ ꯉꯁꯥꯏꯁꯨ ꯄꯟꯖꯈ꯭ꯔꯦ ꯃꯣꯔ ꯗꯦꯟ 600 700 ꯁꯤꯗ ꯊꯕꯛ ꯇꯧ ꯂꯩꯔꯤꯅꯤ ꯃꯌꯨꯝ ꯄꯨꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯁꯤꯗ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅꯁꯨ ꯑꯐꯕ ꯑꯣꯏꯔꯛꯁꯅꯨ ꯁꯨꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯔꯣꯏꯕꯁꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯄꯥꯔꯛꯁꯤꯒꯤ ꯑꯣꯚꯔꯑꯣꯜ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯗꯦꯕꯂꯞꯃꯦꯟꯇꯕꯨ ꯑꯣꯏꯔꯁꯨꯀꯣ ꯁꯤꯐꯥꯎꯗꯤ ꯁꯥꯔꯅ ꯁꯤꯃ ꯍꯥꯏꯅꯤꯡꯕ ꯂꯩ ꯍꯥꯏꯕꯗꯣ ꯁꯥꯔꯒꯤ ꯃꯣꯠ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯊꯝꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯑꯣꯟꯇ꯭ꯔꯣꯄ꯭ꯔꯅꯔꯁꯤꯞꯁꯨ ꯃꯅꯤꯄꯨꯔꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯧꯔꯛꯑꯕꯅꯤꯅ ꯍꯦꯟꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯣꯟꯇ꯭ꯔꯣꯄ꯭ꯔꯅꯔ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯈꯣ ꯇꯧꯒꯦꯅ ꯈꯜꯂꯗꯤ ꯉꯝꯗꯕ ꯄꯣꯠ ꯑꯝꯇ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯍꯦꯟꯅ ꯊꯣꯛꯄꯤꯔꯛꯑꯣ ꯏꯟꯗꯁꯇ꯭ꯔꯤꯌꯦꯂꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯤꯔꯛꯑꯣ ꯑꯣꯟꯇ꯭ꯔꯣꯄ꯭ꯔꯅꯔ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯄꯣꯛꯎꯕꯒꯤ ꯈꯤꯇꯪ ꯀꯩꯅꯣꯝꯇꯪꯗꯤ ꯇꯧꯔꯝꯃꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯇꯧꯃꯤꯟꯅꯁꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯊꯥꯒꯠꯆꯔꯤ ꯁꯥꯔꯅ ꯉꯁꯤ ꯑꯩꯈꯣꯏ ꯐꯨꯗ ꯄꯥꯔꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯤꯂꯀꯨꯊꯤꯗ ꯐꯨꯗ ꯄꯥꯔꯛ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯏꯈꯪ ꯈꯪꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯍꯦꯟꯅ ꯈꯪꯅꯅꯕꯒꯤ ꯑꯗꯨꯒ ꯍꯦꯟꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯃꯤ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯥꯛꯆꯔꯒ ꯁ꯭ꯇꯥꯐꯁꯤꯡꯅ ꯂꯥꯛꯆꯔꯒ ꯑꯩꯈꯣꯏ ꯋꯥꯍꯩ ꯈꯔꯗꯪ ꯁꯥꯔꯒ ꯑꯩꯈꯣꯏ ꯇꯥꯟꯅꯖꯕꯁꯤꯗ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯃꯌꯥꯝ ꯑꯃ ꯈꯪꯍꯟꯕꯒꯤꯗꯃꯛꯇ ꯁꯥꯔꯒꯤ ꯇꯥꯡꯂꯕ ꯃꯇꯝ ꯀꯌꯥꯕꯨꯁꯨ ꯀꯥꯏꯊꯣꯛꯄꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯦ ꯑꯩ ꯃꯤꯡꯅ ꯔꯣꯁꯅꯤ ꯀꯧꯖꯩ ꯑꯗꯣ ꯁꯤꯒꯤ ꯂꯤꯛꯂꯥꯒꯤ ꯏꯁꯤꯡꯒꯤ ꯄꯦꯀꯦꯖꯤꯡ ꯀꯟꯒꯤꯗ ꯂꯩꯕꯤꯔꯝꯃꯤꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯊꯥ 6ꯃꯨꯛꯇꯤ ꯍꯥꯏꯔꯦ ꯀꯨꯏꯖꯗꯔꯤꯕ ꯑꯩꯗꯤ ꯌꯥꯎꯔꯛꯄ ꯕꯥꯔꯣ ꯅꯪꯅꯕ ꯂꯥꯛꯑꯒ ꯄꯨꯡ 9 8:30 ꯁ꯭ꯋꯥꯏꯗ ꯊꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯁꯨꯝ ꯅꯣꯡꯃꯗꯤ ꯐꯅꯌꯥꯝꯗꯤ ꯇꯧꯕ ꯉꯝꯃꯦ ꯑꯗꯣ ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯊꯦꯡꯅ ꯍꯟꯕꯤꯕꯁꯤꯗ ꯀꯃꯥꯏꯅ ꯀꯩꯅꯣ ꯍꯣꯁꯇꯦꯜꯗ ꯄꯤꯌꯦꯕ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯑꯩꯗꯤ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦꯕ ꯁꯤ ꯃꯅꯨꯡꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯣꯁꯇꯦꯜ ꯍꯣꯁꯇꯦꯜꯗ ꯁꯣꯝ ꯅꯥꯀꯟꯗ ꯈꯔ ꯆꯠꯂꯦꯕꯀꯣ ꯑꯗꯣꯝꯗ ꯆꯠꯂ ꯂꯩꯌꯦꯕ ꯑꯗꯒꯤ ꯃꯣꯏ ꯑꯇꯩꯗꯤ ꯑꯣꯛꯇꯣꯗ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯣꯁꯇꯦꯜ ꯄꯤ ꯂꯝ ꯂꯥꯞꯄꯅꯤ ꯑꯔꯥꯞꯄ ꯃꯤꯗ ꯍꯣꯁꯇꯦꯜ ꯊꯝꯃꯦꯕꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯤꯅ ꯁꯤꯁꯤꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯑꯗꯒꯤ ꯁꯣꯝꯁꯦ ꯌꯨꯝ ꯄꯥꯟꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨꯝꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯄꯨꯕ ꯉꯝꯕ꯭ꯔꯥ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯨꯝ ꯄꯥꯟꯕꯤꯕ ꯑꯣꯏꯔꯒꯅ ꯍꯥꯏꯔꯤꯕꯁꯤꯅ ꯏꯃꯥ ꯕꯕꯥ ꯍꯣꯏꯗ ꯑꯗꯨꯝ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯍꯣꯏ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯐꯤ ꯁꯥꯕ ꯈꯣꯠꯄ ꯇꯧꯔꯝꯃꯦꯕꯀோ ꯑꯗꯣ ꯁꯤꯗ ꯑꯣꯏꯅ ꯊꯕꯛꯁꯤꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯍꯧꯖꯤꯛꯄꯨꯗꯤ ꯉꯝꯃꯦ ꯌꯨꯝ ꯄꯨꯕ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯁꯥꯕꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯩꯁꯥꯕꯤꯁꯨ ꯍꯪꯍꯧꯗ꯭ꯔꯕꯅꯤꯀꯣ ꯃꯥꯟꯒꯨꯝꯁꯨ ꯇꯧꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯃꯧꯁꯨ ꯃꯥꯟꯗꯒꯨꯝꯁꯨ ꯑꯗꯨꯝ ꯇꯧꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤꯗꯤ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯔꯤꯃꯦꯟꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝꯗꯤ ꯂꯩꯕ꯭ꯔꯥ ꯁꯤꯁꯦ ꯇꯣꯂꯣꯞ ꯀꯔꯤ ꯀꯔꯥꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯧꯖꯤꯛ ꯇꯣꯂꯣꯞꯁꯤꯅ ꯑꯗꯨꯝ ꯑꯌꯥꯝꯕꯅꯗꯤ ꯉꯝꯃꯦ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯣꯝꯃꯦ
nupi mo ay hojik tholai ko mayam dadi khoi pe thabak phangdaba mayam am lai di ko moi dadi kari message spinning hai badi thabak chilhau ki da ba hai basi sudarka mo oi bani na mane nupi amo ena dum lai chalaga habadi ngai le sakhudi dum thabak se smaina dum yauraga mating teng pang na khotla ko mai lai budo piningi yum da dum fidre thokosu matam je pamui dana ko hajiti hangdi awaba yawa bang to oina manina aina haningo bu hona minase sum taunase suma haning adi thabak chilhau ki da bida thabak chilhau sai sana bu hona ge na ninga kadi mafam amai hekta da akhoi adu fix tawba dum yai hai bado mayam da thambiram ba se yamna ngai jai am ka hana su mi tv gi mai ge de gi adu bu thaga pa phang dukte akhoi no ji le ri ba mafam ase akhoi gi likla gi ising bottle hai tare ko mineral bottle se gi akhoi gi packing tawba mafam da ni aro song gi mingal le phang ga ha be tang han mayam na khoi ai je khonga paten khonga pa ta som da thabak taw gi ra pa se kayang pi de som na ai jahi nipan pan ado som da tang bi ra phagi pandam di kari kari de di ge ai songi pandam je ai jahana person staff ta lakne ko ado hi se assistant technique doina taw de ado sida di som da kari oina lagi ai je captain oina dum le jo ado di haiba staff sing se kaya mu yam de koina som da hai dai as a kadu na captain oina chalai di ha bi manage so bi ge ha bi ko je sip ani thona khai do e ko morning ge ma evening ge ma mi je 38 mai je 38 ko dira morning gi 38 ma evening gi 38 mai mai sip ado residential kang bu di lai ta brak man adu di ga sai ko bu se manu da campus da de ko ko de lai mapan da de dum hostel da lai na bu yaw ma dai yaw ado akhoi gi nupa su nupi su pulam na sidai sin thabak su minari ko he na akhoi gi nupi sing sidai su akhoi gi mu gi ngai jaba adagi magi khudong cha da bu tum lai birang ne na ningi ko aduga as a nupa mu ujaraga su si thabak su bada kari kari khudong cha da bu ngai ta bu kari lai ke ha bu thang bi adu ji khudona ke so nuai ta le je de hai ta hai bu di keng ba ma nuai ta bo le jo khoi na khoi ma thak thong da le ba jing da hai ba ma tam no moi na loi me ne tau bi bu ko aduna hot pa dai di nuai ta bo khodo ka ba dum bi khudona nuai ta le je de hai ta ado hajiti isa se packing to bugi kanu sida hai tare ko ana lam jira khatang di khambi ram ni ka to ni lai bani na ado packing to ko sin no ma da kaya di to bang am ge ha di sin tang yam dan tang hai no ma da packing ji suma pestis se isin ani yi mu ka di sing ani gi ha Ising ani gi mata akhoi- mata gi kanu sida ran wi aso bu yaw ga la akhoi kanu morning evening so khai do je mai mai ship ta isin ani yi da akhoi sida lai sida gi lau ta ra ga di kana gumba mana yon jage na tra kana ma gi personal ne sida la ga lau ta ga di ma gi price se dum khena di dum lai ko man ta ge ma pan da ko ni dukan de lau ko ka khara di khena ma khara di khena kaya kaya ga di sa gi sida la le akhoi ji je akhoi na la ga lau ja de ko agent gi ma kham da lau ga da ne ko eze ne mai makha da agent gi ma kha da di akhoi IT ga 6 IT 7 mana sajara ni duga dokan de lau da di dum khara di khena hai ba di moi ji dum khara yaw ya da ni na ado akhoi entrepreneur myam se akhoi gi thupi rakna hai tare ko akhoi gi manipur society se da akhoi sen ding gi gam awa ba myam si gi akhoi si gum bagi hai tare entrepreneur myam na mai magi pamjaba mai magi hijaba lam ji da tang jalak pa se ade samna ha da akhoi ji dikla gi su myam am thoge ko sida kari hiding ba lai gi as staff mo ne captain na mo ne kari hiding ba lai adu gi hai o gi yam chu ngai ja re hai ta kuma ma akhoi gi anok ko da lai gi ram ba ade de khudong cha bong sum phang ge hai ta de thabo pa atoba thabo jo yausan ma jing ngam mu da ba hai bi yong gi kan san bo ro ma ma gi bo ro sum ma jo dum ngai ja ta sum anok ko da lai ja adu de akhoi makha ta na sida dum life ki oina dum thabak ke dum pujarage hai bagi asa ma di lai biram dong ma le ji po ge sida dum lai ja ge na khan jai yam nungai jai sobu thingraga mai khara da uti share tawni bagi khudong cha lo aina hojik se laizari basna food park ke manung da laiba akhoi bakery section dani ado aina unajori unajaga dawri ba akhoi sir sigi ming leifam hai petang han ta ai iming na 1000 isol ai chingmai rong dagi ne sida laibirak padi kyam kire sir ai sida lai bade abaf chahi kun muknya tran pan kun ma fazal ka dore yam na kuira ba chahi ne sida lairak matam da hai tare ko hojik bau lairak pasida karam ba akhoi gi food production se hana lairam badu dagi hojik tadi simba hengale bakery sidigi kanu oina hai tare ko sa baje sida hengale aduga sigi production he na yamna chatli hai badu karam production ubi bage adu adu to thambi hai jage oi
ꯑꯩꯁꯦ ꯍꯥꯟꯅꯕꯨꯗꯤ ꯍꯩꯗꯒꯤ ꯍꯧꯔꯛꯄꯅꯦꯀꯣ ꯍꯩ ꯖꯨꯁꯇꯒꯤ ꯂꯩꯔꯛꯄꯅꯦ ꯑꯗ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗ ꯕꯦꯀꯔꯤ ꯍꯥꯞꯆꯤꯜꯂꯛꯄꯗ ꯑꯩ ꯕꯦꯀꯔꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯂꯥꯛꯆꯕꯅꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯕꯦꯀꯔꯤꯁꯦ 2016 ꯍꯧꯈꯤꯕꯅꯦ ꯑꯩꯈꯣꯏ ꯕꯦꯀꯔꯤꯁꯦ ꯂꯤꯛꯂꯥꯗꯨꯗ ꯑꯗ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯑꯅꯝꯕ ꯆꯠꯂꯤ ꯕ꯭ꯔꯦꯗ ꯑꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯠꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁ꯭ꯋꯤꯁ ꯔꯣꯜ ꯍꯥꯏꯅ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯔꯥꯊꯥ ꯍꯧꯖꯤꯛ ꯍꯥꯐ ꯀꯨꯛ ꯑꯃ ꯊꯣꯛꯆꯔꯤꯁꯦ ꯁꯤ ꯚꯦꯅꯤꯂꯥ ꯕꯟ ꯁꯤꯅ ꯍꯦꯟꯅ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯔꯥꯊꯥ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯃꯦꯗ ꯇꯧꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯒ ꯕ꯭ꯔꯦꯗ ꯕꯟꯁꯨ ꯑꯗꯨꯝ ꯕ꯭ꯔꯦꯗ ꯕꯟꯁꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯒ ꯁꯄ꯭ꯂꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯄ꯭ꯂꯥꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯦꯖꯦꯟ ꯂꯩꯖꯩ ꯑꯩꯈꯣꯏ ꯑꯦꯖꯦꯟꯁꯤꯅ ꯑꯃꯨꯛ ꯗꯨꯀꯥꯟ ꯈꯪꯗꯦ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯑꯅꯝꯕ ꯑꯩꯈꯣꯏꯁꯦ ꯑꯅꯝꯕꯅ ꯑꯔꯥꯞꯄ ꯑꯣꯏꯅ ꯆꯠꯀꯜꯂꯦ ꯃꯐꯝꯁꯦ ꯉꯁꯥꯏꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯑꯗꯣ ꯄꯨꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯁꯦ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒꯗꯤ ꯀꯌꯥꯃꯨꯛ ꯑꯣꯏꯒꯦ ꯍꯥꯏꯗꯤ ꯄꯦꯀꯦꯖꯤꯡꯒꯤ ꯌꯥꯎꯔꯒ ꯑꯩꯈꯣꯏꯁꯦ ꯕꯦꯀꯔꯤ ꯌꯨꯅꯤꯠꯁꯤꯗ ꯑꯩꯈꯣꯏ 300 ꯄ꯭ꯂꯁ ꯁꯨꯃꯥꯏꯅ ꯂꯩ ꯌꯥꯝꯅ ꯂꯩꯌꯦ ꯕꯦꯀꯔꯤꯗ ꯑꯗꯣ ꯃꯥꯒꯤ ꯁꯤꯐꯇꯤ ꯈꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯁꯤꯐꯁꯦ ꯈꯥꯏ ꯑꯩꯈꯣꯏ ꯃꯣꯔꯅꯤꯡ ꯁꯤꯐ ꯏꯚꯤꯅꯤꯡ ꯁꯤꯐ ꯅꯥꯏꯠ ꯁꯤꯐ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯤꯐ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑ ꯊꯝꯖꯩ ꯑꯗꯣ ꯅꯨꯄꯤꯅ ꯍꯦꯟꯅ ꯌꯥꯝꯕ꯭ꯔꯥ ꯅꯨꯄꯥꯅ ꯍꯦꯟꯅ ꯌꯥꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤ 80% ꯅꯨꯄꯤꯅꯤ ꯍꯥꯏꯇꯥꯔꯦ 80%. ꯁꯤ ꯃꯔꯨ ꯑꯣꯏꯅ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜ ꯂꯧꯕ ꯌꯥꯏ ꯅꯨꯄꯤꯅ ꯈꯛꯇ ꯌꯥꯝꯕꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯃꯐꯝ ꯑꯦꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯊꯕꯛ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯤꯅ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯇꯟꯗꯕ ꯈꯤꯇꯪ ꯂꯩꯔꯒꯁꯨ ꯅꯨꯄꯥ ꯃꯆꯥꯁꯤꯗꯤ ꯑꯩꯗꯤ ꯄꯩꯁꯥ ꯄꯤꯒ ꯈꯣꯠꯂꯦ ꯑꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯗꯨ ꯂꯩꯇꯕ ꯑꯩ ꯇꯥꯟꯗ ꯌꯥꯗꯦ ꯑꯩ ꯍꯣꯠꯅꯗ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯜꯆꯔꯦꯜ ꯍꯥꯏꯗꯤ ꯆꯠꯅꯕꯤꯁꯦ ꯑꯩ ꯄꯩꯁꯥ ꯁꯦꯚꯤꯡ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯅ ꯃꯣꯏ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯑꯣꯏꯒꯦꯔꯥ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯦꯟꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯃꯆꯥꯈꯩꯁꯤꯅ ꯅꯨꯄꯥ ꯃꯆꯥꯈꯩꯁꯤꯅ ꯑꯗꯨ ꯈꯤꯇꯪ ꯅꯦꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯅꯨꯄꯥ ꯃꯆꯥꯁꯤꯅ ꯅꯦꯝꯃꯤꯁꯤꯒꯤ ꯃꯔꯝꯁꯦ ꯉꯁꯥꯏꯒꯤ ꯄꯤꯔꯤꯕ ꯏꯟꯀꯝꯁꯦ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯕ ꯇꯥꯔꯒꯦꯠꯇꯨꯃ ꯌꯧꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯁꯤ ꯁꯣꯝꯒꯤ ꯃꯣꯠ ꯑꯣꯏꯅ ꯀꯔꯤ ꯑꯗꯨꯗꯤ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯦꯂꯔꯤꯁꯦ ꯅꯨꯄꯥꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯦꯚꯤ ꯋꯥꯔꯛ ꯀꯥꯏꯅ ꯅꯨꯄꯥꯗꯗꯤ ꯌꯥꯝ ꯊꯝꯃꯦꯕ ꯑꯃꯨꯛ ꯑꯗꯨꯃꯛ ꯅꯨꯄꯤꯒ ꯌꯦꯡꯅꯔꯨꯀꯥꯟꯗ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯨꯕꯁꯦ ꯑꯗꯨꯃꯛ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯂꯦꯕꯔ ꯀꯩꯅꯣꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩꯅꯦꯕ ꯍꯥꯔꯗ ꯋꯥꯔꯛꯀꯤ ꯀꯩꯅꯣꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯤꯅꯦꯕ ꯍꯣꯏ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯍꯥꯏꯇꯥꯔꯦ ꯈꯦꯠꯅꯕꯕꯨꯗꯤ ꯂꯩꯔꯒꯁꯨ ꯕꯦꯀꯔꯤꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯄꯤꯅꯁꯨ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯖꯕꯅꯤꯅ ꯑꯗꯨꯁꯨ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯄꯁꯦ ꯉꯁꯤꯐꯥꯎꯗ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯀꯔꯤꯒꯤ ꯀꯩꯅꯣꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯀꯣ ꯑꯋꯥꯕ ꯑꯗꯩ ꯁꯤ ꯈꯛꯇꯪ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯧꯅꯤ ꯀꯥꯏꯅ ꯈꯟꯖꯕꯒꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯐꯕꯈꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯣꯔ ꯇꯦꯝ ꯂꯩꯖꯩ ꯑꯃ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯍꯧꯖꯤꯛꯁꯨ ꯏꯔꯥꯡ ꯇꯧꯔꯤꯀꯣ ꯄꯣꯠꯁꯦ ꯁꯥꯖꯜꯂꯨꯔꯀꯥꯟꯗ ꯍꯦꯛꯇ ꯕꯟ ꯇꯧꯁꯟꯈꯤꯒꯨꯝꯕ ꯁꯨꯝ ꯀꯥꯟꯗ ꯄꯣꯠꯁꯦ ꯃꯥꯔꯀꯦꯠꯇꯁꯨ ꯑꯃꯨꯛ ꯆꯠ ꯌꯥꯗꯕ ꯍꯥꯏꯗꯤ ꯕꯦꯀꯔꯤ ꯑꯥꯏꯇꯦꯝꯁꯦ ꯂꯥꯏꯐ ꯌꯥꯝ ꯇꯦꯟꯕꯅꯤꯅ ꯍꯥꯏꯗꯤ ꯊꯥꯗꯣꯛꯑꯒ ꯃꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯩꯇꯕꯅꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯕꯟ ꯇꯧꯈꯤꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯨ ꯃꯥꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯡꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯕꯦꯀꯔꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯀꯥꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯕꯟ ꯇꯧꯅꯤꯒꯥꯏ ꯈꯪꯉꯒꯗꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯅꯪꯕ ꯈꯨꯗꯛꯇꯒ ꯇꯧꯁꯜꯂꯛꯄꯁꯦ ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯁꯜꯂꯛꯏ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛ ꯄꯟꯕꯤꯈꯤꯕꯗꯀꯣ ꯍꯥꯏꯐꯦꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯍꯥꯏꯔꯤꯕ ꯑꯦꯛꯁꯄꯥꯏꯔꯤ ꯄꯣꯠꯁꯤꯡꯁꯦ ꯗꯨꯀꯥꯟꯗꯒꯤ ꯑꯗꯨꯝ ꯀꯂꯦꯛ ꯇꯧꯕꯒꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯩꯀꯣ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯦ ꯈꯟꯗꯣꯛꯑꯒ ꯊꯝꯃꯤꯅꯦ ꯑꯦꯛꯁꯄꯥꯏꯔꯤ ꯑꯣꯏꯔꯦ ꯑꯗꯨ ꯃꯣꯏ ꯂꯥꯛꯑꯒ ꯄꯤꯛ ꯑꯞ ꯇꯧꯗꯣꯏꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯑꯃ ꯑꯦꯖꯦꯟꯁꯤꯡꯁꯤꯅ